Shakhangdabasingna Mamang thagi kulhumdoida United Committee Manipuri UCM gi office mai thaduna amang thok-hallambagi thouong adu yaningdaba phongdoktuna ngasi Lamphelpat leiba UCM gi office mamangda wakat meepham phamkhre. UCM na sinduna ngasi phamkiba wakat meepham aduda koko megi makok thongba thomi sing lamdam asigi tongan ba nupi lup ki luchingbi sing CSO singi luchingba sing amadi kabui furup ki CSO singi luchingba kyana saryaki UCM office mai tharamba dugi langla langjin Manipur lengang na puthokadabane amadi stop war amongst the same blood haiba banner makada sathakiba wakan meepham aduda saru yariba singna we condemn UCM building Arson by unidentified miscreants book the miscreants and punish them amadi UCM office mai thaba yaningde haibana chingba placard kya sizinaki wakan meepham aduga mari lainana UCM ge president Joychandra konthojamna hai mamang thagi kulhumdoi gi numidangda sakhangdaba singna UCM ge office mai tharamba ase nuaitaba phongdoktuna ngasigi wakan meepham ase phambane kumjali sing aniga subna amada Bangkok ta sathagiba India lengak amadi NSCN IM ceasefire agreement without territorial limit haiba wafam asi yaurakpadagi Manipur miyamna yaningdabagi haurakkiba akanba ihau adugi marakta miyamgi apex body ama oina semkiba loop amani asigumba Manipur miyamgi apex body ama oiriba loop asida mai thaduna amanga tathoganba asi yamna ningba kainingaini UCM na miyamda kari lankibagi asuk tamthiba thouong asi chatharibano UCM gi office mai thakiba asida maru oiba che changkya yaukiba asi yamna thamoi sokningai oiba amani lamdam asigi masak naiba kayana khomjinduna thamba mamal naidraba che changkya mai chakpa du da yaukre thaudo ase lamdam asigi maru oiba puya kaya manglam chatta thakiba duga pangkhak oiri ngasi fawbada UCM gi office mai thabagi matangda sengdok warol amata phongdoktriba shigi maram khanganbiyo loinana miyam khangna sengdok warol thambiyo thaudo asigi matangda ngasi fawba lengakna thaudo asida chenaba sing puthoktriba ase karigino thaudo asida chenariba singi langla langjil lengakna puthokpiyo aikoi I masal gi marakta khana chainaba thoklaga masigi tongjaba asi karino aikoi masal pukjil tinana amato oina imalaiba ki dhamak laiminasi haina mahangna makha taki Office asibu mai tharan ba isil inauksinga achumba oigera aranba oigera masi soibedegi haibani oiragasu madu miyam da clarification tawbiyo haibani clarification tawdabjina maram oiraga aikoi nahange clarification tawrakadar ngaibani tawraktabadegi aikoi miyangi oiba sit in protects aikoi tasengna UCM na ngasi phawbada tawgiba thabak thoramsing ase aikoi masi tasengna miyam na khangbiyo aikoi iramdamge damakte ijati gi damaktani masida ida UCM ge thabak puriba sing asi marakta nungsidaba yaurugadi मागी नुंगसीदबदो करी मरमगी नुंगसीदिबिनो नत्रगा करी पामबलै फरे युसेंग विचना कांगलोन पामद्रि हायरगसु युसेंग विचना कांगलोन दो सिंगतोंगनबा इकोय होनसि युसेंग लेरिबा मरकसिदा स्टाफ अफामबा यावदे हायरगसु मदु सिंगतोंगनबा होनजेबा नैनासेबा आइजु युसेंग प्रेसिडेंट ओरगसु आई रिजाइन तौजेगेबा मियामना पामद्रगदि सिदि युसेम हाइबेसिदि लेबांग मियांगी ऑफिस फु कैदबो मै थादोइनो अदुगुनलबा मै थारिबसिंग असे तसेंगना वाखन मुन्ना खल्लगा थबक तहनिंगी अखोय इरमदंगी दमक इजाति की दमक इमा लेबा की दमक अखोय पुन्ना लांथेंग निमिनसी